ꯆꯦꯟꯀꯣꯀꯦꯖꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯕꯗꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯈꯨꯟꯉꯥꯛꯄ ꯚꯣꯂꯨꯟꯇꯤꯌꯔ ꯂꯥꯏꯄꯨꯖꯝ ꯏꯅꯥꯎ ꯃꯩꯇꯩ ꯆꯍꯤ ኩንገመሪ ꯑꯄꯣꯛꯄ ꯄ꯭ꯔꯦꯝꯖꯣꯏꯒꯤ ꯂꯣꯏꯅꯕꯤ ꯄ꯭ꯔꯦꯃꯤ ꯂꯩꯃ ꯑꯁꯃꯥꯒ ꯂꯣꯏꯅꯅ ꯋꯥꯅ ꯍꯤꯡꯂꯤ ꯍꯥꯏꯕ ꯇꯥꯕꯗꯒꯤ ꯂꯤꯂꯣꯡ ꯆꯥꯖꯤꯡ ꯀꯩꯊꯦꯜꯗ ꯂꯩꯕ ꯅꯤꯡꯊꯧꯖꯝ ꯃꯣꯇꯣꯔꯁꯅ ꯄ꯭ꯔꯦꯃꯤꯗ ꯂꯨꯄꯥ 10,000ꯒꯤ ꯇꯦꯡꯕꯥꯡ ꯄꯤꯈ꯭ꯔꯦ꯫ ꯏꯝꯐꯥꯜ ꯏꯁꯀꯤ ꯇꯈꯦꯜ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤ ꯂꯥꯏꯄꯨꯖꯝ ꯏꯅꯥꯎ ꯃꯩꯇꯩ ꯍꯧꯈꯤꯕ ꯑꯣꯒꯁꯠ 28ꯗ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯣꯏꯔꯥꯡ ꯄꯤ.ꯑꯦꯁꯅ ꯀꯣꯟꯕ ꯅꯔꯥꯟ ꯁꯦꯅꯥ ꯃꯅꯤꯡ ꯍꯥꯏ ꯀꯦꯅꯦꯜ ꯃꯅꯥꯛꯇ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯄꯗ ꯃꯗꯨꯕꯨ ꯃꯥꯌꯣꯛꯅꯅꯕ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯑꯃꯁꯨꯡ ꯈꯨꯟꯉꯥꯛꯄ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯒ ꯄꯨꯜꯂꯒ ꯑꯀꯟꯕ ꯃꯑꯣꯡꯗ ꯈꯨꯠ ꯊꯣꯛꯅꯕꯗ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯅꯣꯡꯃꯩ ꯃꯔꯨꯅ ꯃꯀꯣꯛꯇ ꯄꯥꯟꯕꯗꯒꯤ ꯂꯥꯏꯀꯠꯅꯕ ꯉꯝꯗꯅ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯂꯩꯈꯤꯗꯕꯅꯤ꯫ ꯅꯤꯡꯊꯧꯖꯝ ꯃꯣꯇꯣꯔꯁꯀꯤ ꯃꯄꯨ ꯅꯤꯡꯊꯧꯖꯝ ꯁꯤꯕꯗꯠꯇ, ꯑꯄꯣꯛꯄ ꯅꯤꯂꯆꯟꯗ꯭ꯔ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯁ꯭ꯇꯥꯐꯁꯤꯡꯅ ꯇꯈꯦꯜ ꯃꯈꯥ ꯂꯩꯀꯥꯏꯗ ꯂꯩꯈꯤꯗ꯭ꯔꯕ ꯏꯅꯥꯎꯒꯤ ꯌꯨꯝꯗ ꯍꯛꯊꯦꯡꯅꯅ ꯆꯠꯇꯨꯅ ꯇꯦꯡꯕꯥꯡꯒꯤ ꯁꯦꯟꯐꯝ ꯑꯗꯨ ꯄ꯭ꯔꯦꯃꯤ ꯂꯩꯃꯗ ꯈꯨꯠꯁꯤꯟꯅꯈꯤ꯫ ꯁꯦꯜꯒꯤ ꯇꯦꯡꯕꯥꯡ ꯑꯗꯨ ꯄꯤꯔꯗꯨꯅ ꯁꯤꯕꯗꯠꯇꯅ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯐꯨꯔꯨꯞ ꯑꯅꯤꯒꯤ ꯎꯪꯈꯠꯅꯕ ꯑꯁꯤꯗ ꯈꯨꯟ ꯉꯥꯛꯄ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡ ꯀꯌꯥꯕꯨ ꯁꯤꯡꯊꯥꯈꯤ꯫ ꯂꯣꯏꯅꯅ ꯂꯩꯈꯤꯗ꯭ꯔꯕ ꯏꯅꯥꯎ ꯃꯩꯇꯩꯒꯤ ꯂꯩꯍꯧꯔꯤꯕ ꯏꯃꯨꯡ ꯃꯅꯨꯡꯅ ꯌꯥꯝꯅ ꯐꯤꯕꯝ ꯆꯥꯗꯅ ꯋꯥꯅ ꯍꯤꯡꯂꯤ ꯍꯥꯏꯕ ꯇꯥꯕꯗꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯃꯇꯦꯡ ꯄꯥꯡꯖꯕꯅꯤ꯫ ꯃꯈꯥ ꯇꯥꯅꯁꯨ ꯑꯋꯥꯕ ꯇꯥꯔꯕ ꯈꯨꯟ ꯉꯥꯛꯂꯤꯕ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯗ ꯅꯤꯡꯊꯧꯖꯝ ꯃꯣꯇꯣꯔꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯈꯤꯒꯅꯤ ꯍꯥꯏꯈꯤ꯫ ꯍꯟꯗꯛꯀꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯩꯅ ꯚꯤꯗꯤꯑꯣ ꯑꯃꯈꯛ ꯎꯖꯈꯤ꯫ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯏꯇꯥꯎ ꯀꯥꯃꯦꯁꯣꯔꯅ ꯅꯣꯡꯃ ꯒꯥꯔꯤ ꯁꯦꯝꯕ ꯂꯥꯛꯆꯕꯗ ꯑꯩꯅ ꯁꯨꯃꯥꯏꯅ ꯍꯦꯛ ꯌꯦꯡꯍꯟꯕꯗ ꯑꯩꯉꯣꯟꯗ ꯍꯦꯛ ꯅꯨꯡꯉꯥꯏꯇꯕ ꯍꯦꯛ ꯄꯣꯛꯈꯤꯕ꯫ ꯑꯗꯣ ꯃꯇꯦꯡꯗꯤ ꯃꯌꯥꯝ ꯑꯃ ꯑꯩ ꯍꯥꯟꯅꯁꯨ ꯄꯥꯡꯉꯒ ꯂꯥꯛꯆꯕꯅꯤ꯫ ꯅꯨꯃꯤꯠꯇꯨꯗ ꯃꯥꯅ ꯍꯦꯛ ꯚꯤꯗꯤꯑꯣꯗꯣ ꯍꯦꯛ ꯌꯦꯡꯕꯗꯨꯗ ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ꯫ ꯑꯗꯨꯗ ꯑꯩꯅ ꯏꯇꯥꯎ ꯑꯁꯤꯗꯤ ꯅꯣꯡꯃ ꯑꯃ ꯆꯠꯁꯤ, ꯑꯗꯣ ꯌꯥꯝꯗꯕ ꯃꯇꯦꯡ ꯑꯃꯈꯛꯇꯪ, ꯃꯇꯦꯡ ꯌꯥꯝꯃꯁꯨ ꯌꯥꯝꯗ꯭ꯔꯁꯨ ꯈꯔ ꯁꯦꯟ ꯑꯣꯏꯅ ꯈꯤꯇꯪ ꯄꯥꯡꯁꯦꯅ ꯍꯥꯏꯔꯒ ꯉꯁꯤꯁꯦ ꯂꯥꯛꯆꯕꯅꯤ꯫ ꯑꯗꯣ ꯌꯥꯝꯗꯤ ꯌꯥꯝꯗꯦ, ꯂꯨꯄꯥ 10,000ꯗꯪ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯒꯤ ꯂꯣꯏꯅꯕꯤꯁꯤꯗ ꯑꯩ ꯄꯤꯖꯔꯕ ꯂꯥꯛꯆꯕꯅꯤ ꯉꯁꯤ꯫ ꯂꯩꯈꯤꯗꯕ ꯏꯃꯨꯡꯁꯤꯡꯁꯨ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯒꯦꯅ ꯑꯗꯨꯝ ꯑꯩ ꯑꯁꯥ ꯇꯧꯔꯤ꯫ ꯑꯗꯨꯒ ꯉꯝꯕꯒꯤꯁꯨ ꯁꯛꯇꯤ ꯏꯁꯣꯔꯅꯁꯨ ꯄꯤꯕꯤꯔꯛꯀꯅꯦꯅ ꯈꯜꯂꯤ꯫ ꯑꯗꯨꯒ ꯑꯩ ꯇꯤꯝ ꯂꯥꯛꯏꯕ ꯑꯩꯒꯤ ꯏꯅꯥꯎꯁꯤꯡ ꯄꯨꯂꯞ ꯑꯗꯨꯒ ꯏꯁꯣꯔꯅꯁꯨ ꯁꯣꯏꯗꯅꯃꯛꯀꯤ ꯃꯇꯦꯡ ꯄꯥꯡꯒꯅꯦꯅ ꯈꯜꯂꯤ꯫